ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯨꯊꯣꯛꯇꯣꯏꯔꯥ? ꯑꯗꯨꯅꯅꯦ ꯍꯪꯒꯗꯕ ꯁꯪꯒꯣꯝ ꯆꯥ ꯊꯛꯇꯦ ꯍꯥꯏꯔꯕꯗꯤ ꯇꯥꯃꯣ ꯀꯔꯤ ꯆꯥ ꯑꯣꯏꯅ ꯂꯣꯜꯂꯧꯒꯦ ꯍꯪꯒꯗꯕ ꯋꯥ ꯉꯥꯡꯕ ꯇꯟꯕ ꯃꯤꯒꯤꯗꯤꯅꯦ ꯈꯣꯟꯊꯤꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯔꯛꯀꯅꯤ ꯏꯀꯥꯏꯕꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯅꯠꯇꯗꯤ ꯅꯪ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯐꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯐꯝꯕ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯐꯝꯃꯦ. ꯀꯩꯗꯧꯔꯦꯕ? ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯕ? ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯁꯤꯕꯣ. What is your problem? What is your problem? ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯏꯃꯨꯡ ꯄꯨꯝꯕ ꯑꯃ ꯀꯣꯛ ꯁꯥꯍꯟꯗꯅ. ꯊꯥꯏꯅ ꯑꯩꯅ ꯅꯪ ꯐꯨꯕꯗ ꯅꯤꯡꯁꯤꯡꯉꯣ. If you are not gonna speak up, how is the world supposed to know you exist? ꯈꯨꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯉꯥꯡꯁꯤꯕꯣ? ꯀꯅꯥꯗꯅꯣ ꯑꯩ ꯍꯥꯏꯁꯤꯕꯣ? ꯑꯕꯦꯝꯃ! ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯩ ꯈꯪꯉꯦꯕ. ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣꯕ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ. ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯗꯥꯝꯆꯥ. ꯀꯥꯏ ꯂꯩꯕ ꯅꯪꯗꯤ? ꯀꯂꯛꯇꯦ ꯇꯥꯏꯕꯪ ꯀꯂꯛꯇꯦ ꯌꯥꯏ ꯈꯧꯔꯥꯡꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇ ꯑꯣꯏꯁꯅꯨ ꯅꯪꯒ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯁꯅꯨ ꯅꯣꯡꯃꯇꯪ ꯅꯪꯒ. ꯍꯣ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯗꯨꯀꯥꯟꯒꯅꯦ ꯑꯗꯩ ꯅꯣꯏꯅ ꯌꯨꯝꯗꯒꯅꯦ ꯎꯔ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ. ꯑꯗꯨꯅꯅꯦ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯁꯨ ꯎꯍꯟꯅꯤꯡꯕ. ꯑꯗꯨꯒꯤ ꯄꯨꯕꯤꯔ ꯂꯥꯛꯄꯅꯤ ꯀꯩꯅꯣ. ꯂꯥꯏꯖ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ. ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ. ꯑꯗꯨꯅ ꯅꯪꯅ ꯔꯣꯃꯥꯟꯁꯇ ꯗꯤꯒ꯭ꯔꯤ ꯂꯧ ꯂꯩꯔꯝꯃꯤꯗ. ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯣꯛꯑꯁꯤꯗꯤ. ꯑꯇꯩ ꯂꯩꯔꯤ. ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯀꯣ. ꯍꯣꯏꯕ. ꯑꯗꯨ ꯍꯟꯗꯣꯛꯎ. ꯃꯣꯂꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯁꯤꯉꯥꯡꯁꯤꯗꯤ. ꯃꯤꯅ ꯎꯔꯒ ꯐꯖꯗꯦ. ꯍꯟꯗꯣꯛꯎ. ꯃꯤꯅꯨꯡꯁꯤ ꯑꯃ ꯄꯣꯛꯇ꯭ꯔꯕꯣ ꯅꯪꯕꯣ? ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯋꯥꯔꯝꯃꯅꯤꯒ ꯈꯪꯗ꯭ꯔꯕꯕ? ꯑꯩꯅ ꯍꯦꯜꯍꯟꯕ꯭ꯔꯣ ꯑꯗꯨꯕꯣ? ꯑꯩꯅ ꯂꯦꯛꯊꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯨꯔꯥ ꯅꯪ ꯑꯩꯁꯦ? ꯑꯩꯅꯦ ꯏꯁꯦ ꯁꯨꯝ ꯍꯥꯏꯒꯠꯂꯛꯇꯧꯔꯦ. ꯀꯐꯧꯔꯣ ꯅꯪ? ꯑꯩ ꯅꯪꯒꯤ ꯂꯦꯞꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦ. ꯑꯗꯨꯗꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯁꯤꯗꯒꯤ ꯃꯥ ꯀꯦꯝ ꯍꯥꯏꯔꯛꯇ꯭ꯔꯕꯣ? ꯍꯥꯏꯔꯛꯇ꯭ꯔꯦ. ꯀꯣꯜ ꯇꯧꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏ. ꯍꯩ ꯌꯥꯔꯦꯁꯦ ꯈꯔ ꯀꯞꯄꯗꯤ. ꯑꯩꯈꯣꯏ ꯑꯣꯔꯀꯤꯗꯁꯦ SBIꯗ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄꯨꯔꯦꯌꯦ. ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯣꯂꯣꯞ ꯆꯥꯕꯤꯒꯥꯏꯗꯣ ꯑꯣꯏꯔꯦꯅꯦ ꯍꯥ. ꯑꯗꯣ ꯅꯣꯏ SBI ꯁ꯭ꯇꯥꯐꯀꯤ ꯁꯛ ꯇꯥꯈꯠꯄꯗꯨꯗꯤ ꯀꯌꯥꯝ ꯍꯩꯔꯕ ꯍꯥ? ꯌꯥꯝ ꯍꯩꯔꯦꯗ ꯑꯗꯨꯏ ꯋꯥꯗꯤ. ꯑꯗꯣ ꯑꯩꯒꯤ ꯂꯣꯟ ꯈꯤꯇ ꯄꯤꯌꯨꯅ. ꯅꯣꯛꯅꯤꯡꯗꯦꯀꯣ ꯐꯥꯒꯤꯅꯦ ꯀꯥꯏꯅ. ꯅꯪꯅ ꯈꯔ ꯆꯦꯟꯕꯤꯌꯨꯕ ꯌꯥꯅꯕ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯗꯤ ꯅꯪ ꯂꯩꯕꯩ ꯀꯩ ꯀꯥꯟꯅꯔꯤꯒꯦ? ꯌꯥꯝ ꯋꯥꯖꯩ. ꯅꯪꯉꯣꯟꯗꯩ ꯑꯗꯨꯝ ꯁꯦꯟ ꯈꯔ ꯄꯨꯖꯒꯦ. ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯤꯁꯦ ꯋꯥꯔꯝꯃꯅꯤꯒ ꯈꯪꯗ꯭ꯔꯕꯕ? ꯑꯩꯅ ꯂꯦꯛꯊꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯨꯔꯥ ꯅꯪ ꯑꯩꯁꯦ? ꯇꯁꯦꯡꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗꯤ ꯍꯩꯇꯦ. ꯑꯗꯣ ꯑꯩ ꯑꯦꯛꯁꯟ ꯎꯠꯄꯗꯤ ꯍꯩꯅꯤꯌꯦ.